Tamo, kaiginova. Aina phone tawrakpabu WhatsApp ta tawro haino kaiginova. WhatsApp ta natadi sunga yadabra. Sumnagi NC da tawbadi kari kaige. Hai, atagi natine. Hojikti chawkhatlabani online wari sagadamni kaino. Video call tawninge tawba yare natro. Ado WhatsApp ta tawradi paisa su chatlaroi. Ha, aina harise online ne ba. Chawkhatpagi khudamdo sum tawhaningbai wanida. Sum update oibado adugi wani. Ado naikone NC haisino kai haino. NC haibadine normal call haiba. Normal call na tawbadi kai gisini. Kai giba. Kamanya paisa chatoino? Tha amagi natro. Paisa hapido. Unlimited ani. Ado tamona call da tawba yadise. Aina khanbada jingnabam phawrei ko. Tamo se nupi ga layramdana. Jarun he kai di nupi no. Se pakhangai gondabu kai di nupi no. Taning di wani. Thajadabu tawnu kai dorge. Promise my God. GOT God. Law. Asapot among pisagi. Law. Hogolo. Si wari se hodorkano. Taning di bo kai di nupi no. What tea wari law. Pani puri pisagi law. Mayang de. Hogolo. To, magi hunabi. Aina kaino mawa ma puthora-dine. Thabat kakthalaga-ne. Atopa topic ama change tawrnaba hekta hotnaneba. Hojikna pani puri pizage gaina. Pani puri haba. Machapchikoba. Yam chingdartorida. Khang moi lakai da chatlaga-ne. Thidok-taba yade. Tathot ibema phajkhredo onthokna yengbagi pinbo naidare Dasima onthok phajaramani pokna pungau rakansida mi ga ta lakhini tada mi na ne jajat khankini adum phamaga haila sayab bu isaiga muk saklaktana hanu thangsida Hera tathot isai sakubu kaidowi haibage mapa kanana thingba ngamdoinune aina nang sai taraga sakpadubo ngasi yuki kaim sadri nangi saga tanga dubu leiribo amamamda pirokse good amda yosange yumdane sa ising amat sabi yadrami handakse henjang na maron na hawtriba aigi nupido aina khutum sudatbani henjang hawtan thongbagi Tathot nang no buthongadi ihaw to haw idai khangde nangbu kaya bu yamna thongbu thakpa hairabano khangde Dada ada angang krasangi Dadagi phagido matang sadana khetawbiraganu Phagi pharangni haidana ngahaki nuaina ba pangang na ngangnabani angang singsina taragane lana khankini tanbudi leiriye Dada tanje salake Inga zardi hawroi tada ngahak phambiyu ko Hera tathot phagi pharang nate he ai nupi kabuk leido tanthokharga nang pusange na khallingai sida hoi tando piro ai sida phamge ko Lai ma khatli hai masigi hanu base aina them jana paisa khar lothokpa yana ba tawbasida ne masi so mi henjilak dori last ne khupak saduni ma yining dabana Ai, saachidi thamdrine sidi. Mokoi pabungsi aina lonba saga chi thauga yadradana. Thoina hotel da chatlaga thaibane ba. Magi tathot haibra. Madugi hotel dudani. Mana churu neiraga lainingi se. Khangni basidi. Ai lan to gi khangni ba sidi. Magi tathot haibiduna. Aingondagi kayamu yamna phajaba heladana. Magi manak tadara lainingi no ba masak tu na khara phajaba oiradi phai hawai thang maku akang ba heng maladana ai dong na rasi laibani na haibas nataba khangne madugi hanu ba do lakta lakisno ma hanu thangsida ma irang yam pambra bu ma khangne ba ima akhoi pa ba do ine ta thot yo den na churu nei da lai horabani mi se atok nan habna Lekai mayam sidane mabu tangang na bada loirabani as ontoni gai sakre Ima
ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯑꯃꯨꯛꯇ ꯀꯧꯁꯜꯂꯨꯁꯣꯕ ꯑꯩ ꯌꯥꯝ ꯏꯀꯥꯏꯌꯦꯕ ꯈꯣꯏꯗꯧꯁꯦ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗ ꯃꯧ ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯇꯝꯃꯛꯏ ꯀꯔꯤꯒꯤꯅꯣ ꯇꯥꯔꯒꯅꯦ ꯈꯣꯏꯗꯧ ꯍꯦꯟꯅ ꯁꯥꯎꯅꯤꯡꯅꯕꯅꯤ ꯑꯍꯟ ꯊꯪꯁꯤꯗ ꯕꯤꯄꯤꯒꯥꯗꯣ ꯂꯩꯅꯤꯡꯗꯦ ꯃꯤ ꯎꯁꯤꯠꯇꯕ ꯃꯥꯒꯤ ꯇꯥꯊꯣꯠ ꯍꯥꯏꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯔꯨ ꯆꯔꯨ ꯅꯩꯗꯅ ꯍꯦꯛ ꯂꯩꯔꯗꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅ ꯁꯤꯔꯦꯕ ꯑꯩꯗꯤ ꯀꯧꯔꯣꯏ ꯀꯩꯗꯧꯕꯩ ꯀꯧꯗꯣꯏꯅꯣ ꯁꯨꯛꯀꯧ ꯍꯦꯛ ꯀꯧꯔꯣꯏ ꯍꯥꯏ ꯃꯧ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯍꯥꯞꯄ ꯌꯥꯔꯣꯏ ꯇꯥꯊꯣꯠꯀꯤ ꯃꯅꯥꯛꯇꯅꯦ ꯃꯥꯅ ꯆꯥꯖꯁꯅꯤ ꯆꯦꯡ ꯌꯥꯝ ꯇꯥꯡꯉꯤ ꯍꯥꯞꯀꯅꯨ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯍꯥꯞꯄ ꯌꯥꯔꯣꯏꯀꯣ ꯑꯁ ꯏꯃꯥ ꯑꯝꯇ ꯇꯞꯊꯒꯣ ꯀꯩꯗꯧꯔꯒꯦ 이마나 사오리네나 아두마인 떠오르라디 빠바도 이네 따토티 호텔나 야옹 인크라디 까마이 떡도이노 어스 아한 탕시다네 어떡나마 통짜로이도리 호 인게수네 인그라스누 와염 사나니 누비 메움다 야옹 인크라디 한우 탕시다 아이나 마부 젤러스 까니 까나 칼리라 마삭두나 카르파자디 파이 삐일라바니 이코복니나 막한 깐 파갈라이 삐엘리 하시네 폰제 파이카들락티버세 마시기 누피세 카나가 와리 사리자노바 아이나디 솜다 아이기 누피 꼰 팽이가이두다 와리 사오게나 떠오라가 파이카들락티버세 꼰 팽바 로이디 떠오르마네바 꼰 팽바 로이라디네 와리 사바수 팡가로이 아싸 마시 올레이자노 콩데데 아싸 떠오라도네 아이나 왓츠앱도 폰 떠오르나 하이르고 normal phone chỉ tông tông chलेब bạc đại cái nó khơi tao muốn nó phải giúp mình nông sĩ đó muốn sôi sĩ bu nên tìm ai sĩ bu cái đồ gì cho nó mang tới sĩ bu tamo se ta bro is khăng đàn naga số tao đi tamo cái đồ nó nè phải giúp mình nông đó muốn sôi được bo lại có ông nào bọn nông bo thiên nga càng sĩ đó 나티 폰다 와리 사리라바 카나가 와리 사리노 하이 그이노니다 깡지나 파죽 컴질라가 뽕마반 마카기 레디오 따라마니 그 까이디 누피노 그 까라이데기 미노바 아이나 와리 사도이보 마시 그리노 ngauri 페리 이 그리노 하이스바 뽕 니판 마카이 따바다 망아이디 뽕 마반 마카기 따리바 이스 아두가 누피나 테 카이나 하이드나 카이 아이부 누피라나 하이키브라네 타모 징나바 마 역슬레고 그리노 니판 마카이 따다 ngairi 마반 마카기 따리네 하시 카이노 하이 소이바니네 니반 마카이 하이게 도보다 마반 마카이 하이도키보이 와니 니반 마카이 이세이 따람바네 그라이데기노 뭐 마자자 간질라드나 अते आइना ngasi phau kari aran ba to khurgi ba chiran turan yare nang kon phinglor ba tro tumno ba to robe ma as wari nungai ra kan sida phone je tham khre ba se tamogi mama do yam sathi ba jani ne masa pakhang phara si phau ba da koi yeng chaladana moi mama sang e phurani kaina ga phone je kakhat ki be wani da othok nu shiroi de moi mama se ngasi dine hanuba ama huran da phagi khangniba yenguni he ta thot ki hotel da tan kreni se ai khoi do se athok na chawning dori da hanura basi phawba da masigi da pase handi ni base ai masigi no pase da kamai na yong palri do khangde ba ahal oira si phawba da nungai ni hingba do hek phangde da asi se na ba da khangni ngasi di ne whatsapp sabi ba ngam na da yaroi dori tau nang tau ba nang masigi ta thot haibi hanu bisisu ketsan ab yam haiba ne mase ahal la moi bagi chumna nang wa ngang di ne hanu ba sing se khona na ba khona ba da ai nu pa sisu mai gi lang da thure da na hera manak ta ek ta changsalaga ne wa se ek ta ngang nar ge da ai sibra ma sibra amma de soi ta ne gi tawrani is parida bona bo chete ba ne ta da sidagi paisa khradi lahu yarani se hammoigi ta tho tabra nangbo as ta da sima onthong na ngoksna kre mi na uraga ne onthong na phajatre haiwani ta da ngoksna nu se
ꯇꯟ ꯑꯃꯒ ꯆꯥ ꯑꯃꯒ ꯄꯤꯔꯛꯑꯒꯦ. ꯍꯣꯏꯅꯦ, ꯇꯟ ꯑꯃꯒ ꯆꯥ ꯑꯃꯒ ꯅꯠꯇꯦ, ꯆꯥ 2, ꯇꯟ 5 ꯄꯤꯔꯛꯎ. ꯌꯨꯝꯗꯒ ꯆꯥꯛꯀ ꯆꯥꯔꯣꯏ. ꯅꯪꯒꯤ ꯇꯟꯗꯣ ꯆꯥꯔꯒ ꯄꯨꯛ ꯊꯟꯗꯧꯔꯤꯕꯅꯤꯅꯦ. ꯄꯤꯔꯛꯎ. ꯑꯩ ꯁꯤꯗ ꯐꯝꯒꯦ. ꯉꯁꯤꯗꯤ ꯄꯨꯛ ꯀꯥꯏꯒꯩ ꯆꯥꯗꯣꯔꯤꯕꯅꯤ ꯅꯪꯒꯤ ꯇꯟꯗꯣ. ꯑꯩꯒꯤ ꯅꯨꯄꯤꯅ ꯊꯣꯡꯕ ꯆꯥꯛ ꯍꯦꯟꯖꯥꯡ, ꯏꯃꯣꯡꯅ ꯊꯣꯡꯕ ꯆꯥꯛ ꯍꯦꯟꯖꯥꯡ ꯁꯨꯡꯍꯥꯎ ꯍꯥꯎꯇꯦ. ꯁꯨꯡꯆꯥ ꯍꯦꯛ ꯆꯥꯔꯣꯏ. ꯅꯪꯒꯤ ꯇꯟꯁꯦ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯋꯤ. ꯁꯤ ꯑꯗꯨꯝ ꯆꯥꯗꯣꯏꯅꯦ ꯑꯩ. ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯣꯏ ꯄꯥꯕꯨꯡꯗꯤ ꯆꯥꯐꯝ ꯑꯃ ꯂꯩꯔꯤꯕ ꯖꯥꯠꯅꯤꯗꯅ. ꯑꯩꯅ ꯈꯜꯂꯤꯅꯦ, ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯤꯁꯦ ꯀꯩꯅꯣꯝꯃꯗꯤ ꯆꯥꯔꯝꯅꯦꯅ. ꯑꯣ, ꯏꯕꯦꯝꯃ ꯇꯊꯣꯠ, ꯅꯪꯅ ꯐꯥꯔꯒ ꯑꯩꯒꯤ ꯅꯨꯄꯥꯁꯤꯗ ꯅꯝꯗꯅ ꯇꯟ ꯄꯤꯖꯔꯤꯕ ꯖꯥꯠ ꯑꯣꯏꯔꯦ. ꯀꯩꯅꯣ ꯀꯕꯣꯛꯂꯩ, ꯅꯪꯅ ꯃꯤꯉꯣꯟꯗ ꯉꯥꯡꯉꯤꯗꯨꯕꯣ? ꯇꯟꯁꯦ ꯑꯩꯅ ꯆꯥꯅꯤꯡꯗꯨꯅ ꯆꯥꯒꯦꯅ ꯂꯥꯛꯄꯅꯤ. ꯅꯠꯇꯦ, ꯅꯪꯅ ꯁꯦꯔꯥꯟꯅꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯉꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ. ꯁꯦꯔꯥꯟ ꯇꯨꯔꯥꯟ, ꯆꯠꯂꯣ ꯌꯨꯝꯗ, ꯆꯠꯂꯣ. ꯀꯩꯗꯧꯕꯒꯤ ꯆꯠꯇꯣꯏꯕ ꯑꯩꯗꯤ? ꯉꯁꯤꯗꯤꯅꯦ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯗꯣꯔꯤꯕꯅꯤ. ꯅꯪꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ. ꯍꯅꯨꯊꯪꯁꯤꯗ ꯑꯗꯨꯛ ꯌꯥꯝ ꯆꯥꯎꯈꯠꯇꯕ. ꯂꯥꯟ ꯇꯧꯔꯛꯇ꯭ꯔꯤꯉꯩꯁꯤꯗꯅꯦ ꯑꯩꯗ ꯆꯠꯍꯧꯔꯒꯦꯗ. ꯇꯊꯣꯠ, ꯅꯪꯒꯤ ꯇꯟꯗꯣ ꯑꯩ ꯅꯣꯡꯃ ꯀꯣꯟꯅ ꯆꯥꯔꯒꯦ. ꯑꯁꯦ ꯃꯤꯍꯨꯜ ꯑꯃ ꯇꯧꯕꯅꯦ. ꯑꯩ ꯆꯠꯈ꯭ꯔꯒꯦ. ꯅꯪꯁꯨꯅꯦ ꯍꯣꯇꯦꯜꯁꯦ ꯐꯥꯎꯗꯣꯛꯑꯒ ꯀꯔꯥꯏꯗꯅꯣ ꯆꯦꯟꯈ꯭ꯔꯣ. ꯍꯣꯇꯦꯜꯁꯦ ꯀꯅꯥꯗꯅꯣꯃ ꯁꯤꯟꯅꯔꯝꯃꯣ. ꯆꯠꯂꯣ. ꯑꯩꯁꯨꯅꯦ ꯆꯦꯟꯈ꯭ꯔꯒꯦ. ꯑꯁꯦ ꯃꯤꯍꯨꯜ ꯑꯃ ꯇꯧꯕꯅꯤꯀꯣ. ꯅꯪꯒꯤ ꯍꯣꯇꯦꯜꯁꯦ ꯄꯨꯀꯥꯏ ꯀꯥꯏꯖꯁꯅꯤ. ꯃꯆꯤꯟ ꯈꯨꯝꯅꯔꯨꯅꯨ. ꯅꯪꯁꯨꯅꯦ ꯅꯪꯒꯤ ꯊꯣꯛꯄ ꯆꯦꯟꯈ꯭ꯔꯣ. ꯑꯩꯁꯨ ꯆꯠꯂꯒꯦꯀꯣ. ꯑꯁ, ꯀꯃꯥꯏꯅ ꯇꯧꯅꯤ? ꯍꯅꯨꯊꯪꯁꯤꯗ ꯆꯨꯞꯄ ꯇꯥꯔꯦꯅꯦ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ. ꯑꯩꯁꯨꯅꯦ ꯆꯦꯜꯍꯧꯔꯒꯦ. ꯑꯗꯨꯅ ꯐꯔꯅꯤ. ꯍꯦ, ꯃꯤꯒꯤ ꯅꯨꯄꯥ ꯄꯥꯝꯕꯤ, ꯑꯩꯒꯤ ꯅꯨꯄꯥ ꯍꯅꯨꯕꯁꯦ ꯅꯠꯇ꯭ꯔꯗꯤ ꯅꯪꯒꯤ ꯅꯨꯄꯥ ꯂꯩꯖꯗ꯭ꯔꯕꯣ? ꯅꯃꯥꯏ ꯀꯥꯏ ꯈꯪꯗꯕ. ꯂꯩꯔꯝꯃꯣꯕ. ꯏꯁ, ꯆꯦꯟꯈ꯭ꯔꯤꯁꯤ ꯌꯦꯡꯉꯨꯅꯦ. ꯍꯦ, ꯉꯥꯏꯈꯣ, ꯋꯥꯔꯤ ꯁꯥꯈꯤꯁꯤ. ꯑꯍꯜ ꯑꯗꯨꯛ ꯌꯥꯝ ꯑꯣꯏꯔꯒ ꯅꯥꯄꯨ ꯇꯥꯗꯕ ꯑꯗꯨꯛ ꯆꯥꯎꯈꯠꯇ꯭ꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯀꯥꯏꯕ ꯈꯪꯗꯕ, ꯂꯦꯝꯃ ꯂꯩꯕ ꯍꯩꯇꯕ ꯃꯤꯅꯥꯏ ꯅꯨꯄꯤ. ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯅꯨꯄꯥꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ. ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯌꯦꯡꯅꯤꯡꯕ. ꯅꯪ ꯈꯪꯅꯦꯕ ꯅꯪ. ꯇꯥꯃꯣ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯍꯦꯛ ꯂꯥꯛꯏꯁꯦ? ꯆꯠꯂꯣ. ꯃꯤꯅ ꯎꯔꯒꯅꯦ ꯐꯖꯗꯦ. ꯅꯪꯒꯤꯁꯦ ꯑꯩ ꯎꯁꯤꯠꯇꯕ ꯌꯥꯝ ꯃꯥꯜꯂꯤꯀꯣ. ꯕꯦꯕꯤ, ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯣ. ꯀꯩꯗꯧꯔꯒꯦ? ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯔꯔꯣꯏ ꯍꯥꯏꯔꯦꯗꯅ. ꯑꯩ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯅꯪꯅ ꯌꯥꯗꯕ ꯊꯕꯛ ꯁꯨꯡꯇꯧ ꯇꯧꯔꯔꯣꯏꯕ. ꯑꯩꯈꯣꯏ ꯃꯥ ꯂꯥꯛꯑꯁꯨꯅꯦ ꯐꯣꯟ ꯀꯛꯊꯠꯂꯔꯣꯏ. ꯈꯟꯅꯔꯒꯅꯦ ꯅꯪꯒ ꯐꯣꯟ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯗꯣꯏꯅꯦꯕ. ꯁꯥꯎꯔꯅꯣꯕ. ꯅꯪꯅ ꯑꯩꯒꯤ ꯐꯣꯟ ꯄꯥꯏꯈꯠꯇ꯭ꯔꯤ ꯅꯠꯇ꯭रो? ꯃꯦꯁꯦꯖꯁꯨ ꯍꯜꯂꯛꯇꯦ. ꯑꯗꯨꯗꯤ ꯑꯩ ꯅꯣꯏ ꯊꯣꯡꯒꯥꯟꯗ ꯂꯥꯛꯑꯒ ꯂꯦꯞꯄ ꯇꯥꯕ ꯅꯠꯇ꯭रो? ꯈ꯭ꯋꯥꯏꯗꯒꯤ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯣ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯗꯕꯗ? ꯑꯩ ꯌꯥꯝ ꯋꯥꯏ. ꯑꯗꯣ ꯑꯩ ꯆꯠꯂꯒꯦ. ꯅꯪ ꯐꯣꯟ ꯄꯥꯏꯈꯠꯀꯗ꯭ꯔꯥ ꯍꯥꯏꯔꯛꯑꯣ. ꯃꯦꯁꯦꯖ ꯊꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯛꯑꯣꯕ. ꯅꯪꯅ ꯐꯣꯟ ꯇꯧꯔꯛꯀꯅꯤ, ꯃꯦꯁꯦꯖ ꯊꯥꯔꯛꯀꯅꯤ ꯍꯥꯏꯔꯗꯤ ꯑꯩ ꯆꯠꯂꯒꯦꯕ. ꯍꯥꯏꯔꯛꯑꯣꯕ. ꯏꯀꯥꯏꯕ ꯑꯟꯊꯣꯛꯅ ꯈꯪꯈꯤꯗ꯭ꯔꯦꯗꯀꯣ ꯅꯪꯁꯦ. ꯑꯩꯅ ꯐꯅꯌꯥꯝ ꯇꯣꯛꯅꯅꯤꯡꯉꯁꯨꯅꯦ ꯇꯣꯛꯅꯕ ꯁꯨꯡꯉꯝ ꯉꯝꯗꯦ ꯍꯥꯏꯕ. ꯅꯃꯥꯏ ꯀꯥꯏ ꯈꯪꯗꯕꯗꯒꯤ ꯑꯩꯁꯦ ꯅꯪꯒ ꯊꯨꯡꯅꯗꯧꯔꯕ ꯈꯪꯗꯦꯕ. ꯅꯪꯁꯦ ꯁꯨꯡꯄꯥꯝꯗꯤ ꯄꯥꯝꯗꯦ ꯍꯥꯏꯁꯤꯅꯦ ꯑꯩꯅ. ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯦꯊꯔꯛꯄꯗꯨꯗꯅꯦ ꯑꯩꯁꯨꯅꯦ ꯍꯦꯛꯇ ꯁꯥꯎꯕꯁꯦ ꯉꯝꯗꯕ. ꯐꯔꯦ, ꯆꯠꯂꯣ. ꯅꯪꯒꯤ ꯐꯣꯟꯗꯣ ꯑꯩ ꯄꯥꯏꯈꯠꯂꯒꯦꯕ. ꯃꯦꯁꯦꯖꯁꯨ ꯊꯥꯔꯛꯑꯒꯦ. ꯆꯠꯂꯣ. ꯃꯤꯅ ꯎꯔꯒ ꯌꯥꯝ ꯐꯖꯗꯦ. ꯆꯠꯂꯣꯕ. ꯕꯦꯕꯤ, ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤ. ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯇꯥꯟꯊꯣꯛꯈ꯭ꯔꯒꯅꯦ ꯅꯪ ꯑꯣꯏꯅ ꯄꯨꯁꯜꯂꯗꯕꯅꯤ. ꯃꯥꯅ ꯌꯥꯝ ꯌꯦꯠꯂꯦꯕ ꯏꯕꯥꯅꯤꯗ. ꯀꯩꯅꯣ ꯍꯥꯏꯁꯦ? ꯅꯣꯏ ꯏꯃꯥꯗꯣ ꯇꯥꯟꯊꯣꯛꯇ꯭ꯔꯗꯤ ꯑꯩ pusinba yaroidro. Noi imana aise yadraba. Kaino aisibo? Noi nama tandoktradi yadraba. Os imana temi. Imaneba. Ado khoidok sauningadi sum tagat ngangudo. Adugi haibanida. Imane. Imado sauradi tandoktoiba imanidi kainaba yadamnina. Adugi haibanida. Hoi pare. Adu aiju chatlage. Nangsu chango. Minuradi phajadebako. Ado message sarpa kauniko. WhatsApp ta. Call tawroko WhatsApp ta. Chalage. Bye bye. Kaino masino pase ithak hek thakladana. Masi pakang natraba khangdeda. Mana WhatsApp ta phone tawro haise kaigino ba. Waiting litana ba kain tawi jalo. Ai singna da bangamdre. As ID lesabi konseng ni. Masibu pakang la nupi thirabra kyan ta de da. Ai su lekai da chatlaga ne hangdabati yadre.
ꯊꯤꯗꯣꯛꯇꯕ ꯌꯥꯗꯦꯕ ꯃꯇꯝ ꯐꯠꯇ꯭ꯔꯕꯅꯤꯅ ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯄ ꯈꯨꯗꯤꯡ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯍꯦꯛꯇ ꯂꯩꯔꯝꯗꯦ ꯀꯔꯥꯏꯗ ꯆꯠꯂꯤꯅꯣꯁꯨ ꯈꯪꯗꯦ ꯃꯥꯒꯤꯁꯤꯕꯨ ꯂꯥꯏꯒ ꯎꯅꯔꯖꯥꯠꯂ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯒ ꯀꯣꯏꯔꯕ ꯈꯪꯗꯦꯗ ꯐꯣꯟꯁꯤꯗꯅꯦ ꯑꯃꯨꯛꯇ ꯌꯦꯡꯒꯦꯁꯦ ꯁꯨꯡꯐꯪ ꯍꯦꯛ ꯐꯪꯗ꯭ꯔꯕꯅꯦ ꯀꯔꯥꯏꯗꯕꯨ ꯊꯝꯕꯅꯣ ꯈꯪꯗꯦ ꯑꯗꯨꯒ ꯃꯥꯒꯤ ꯐꯣꯟꯁꯦ ꯅꯍꯥꯟ ꯃꯈꯩꯗꯤ ꯂꯣꯛ ꯊꯝꯗꯕꯅꯦ ꯍꯟꯗꯛꯇꯤ ꯂꯣꯛ ꯌꯥꯝ ꯀꯟꯅ ꯊꯝꯒꯠꯂꯛꯏ WhatsAppꯀꯤꯁꯨ ꯐꯦꯁꯕꯨꯛꯀꯤꯁꯨ ꯃꯦꯁꯦꯟꯖꯔꯒꯤꯁꯨ ꯂꯣꯛꯀꯤ ꯂꯣꯛ ꯃꯇ ꯃꯥꯒꯤꯁꯤꯕꯨ ꯑꯁ ꯑꯣꯏꯔꯝꯗꯧꯗꯤ ꯌꯥꯝ ꯃꯥꯟꯗꯦ ꯇꯁꯦꯡꯅ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯣꯏꯔꯝꯃꯗꯤ ꯊꯝꯃꯣ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏꯍꯦ ꯅꯨꯡꯁꯥꯅ ꯃꯔꯣꯟ ꯑꯃ ꯁꯥꯕꯅꯦ ꯗꯨꯀꯥꯟꯗꯒꯤ ꯑꯌꯤꯡꯕ ꯑꯝꯇ ꯂꯩꯔꯨꯈꯤꯒꯦ ꯑꯩ ꯉꯁꯤꯃꯛ ꯍꯦꯛꯇ ꯆꯠꯂꯒ ꯊꯤꯗꯣꯛꯎꯔꯒꯦ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯊꯤꯔꯤꯔꯥ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯔꯥ ꯀꯔꯝꯕ ꯃꯤꯁꯛꯅꯣꯁꯨ ꯈꯪꯗꯦ ꯆꯠꯂꯒꯗꯤ ꯌꯦꯡꯊꯣꯛꯑꯒꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯅꯦ ꯅꯨꯄꯥ ꯑꯐꯕꯁꯦ ꯄꯥꯛ ꯂꯩꯇ꯭ꯔꯕꯅꯦ ꯃꯇꯝ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯏꯁ ꯃꯁꯛꯀꯥꯗꯤ ꯐꯖꯩꯅꯦꯍꯦ ꯏꯄꯨ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯁ꯭ꯋꯥꯏꯗ ꯇꯣꯅꯤ ꯀꯧꯕ ꯑꯃꯒ ꯈꯪꯕꯤꯕ꯭ꯔꯣ ꯍꯥꯏ ꯇꯣꯅꯤꯗꯤ ꯑꯃꯈꯛꯇꯪ ꯂꯩꯇꯦꯅꯦ ꯑꯃꯇꯪꯁꯨ ꯈꯪꯗꯦ ꯃꯌꯥꯝ ꯂꯩ ꯅꯠꯇꯦ ꯌꯨꯝꯅꯥꯛꯇꯨꯕꯨ ꯀꯔꯤ ꯑꯣꯏꯒꯦ ꯌꯨꯝꯅꯥꯛꯇꯣ ꯍꯥꯏꯌꯨꯗꯅ ꯃꯣꯏꯒꯤ ꯌꯨꯝꯅꯥꯛꯇꯨꯕꯨ ꯍꯨꯏ ꯃꯃꯤꯡ ꯍꯨꯏ ꯃꯃꯩ ꯁꯨꯝꯕꯝ ꯍꯨꯏ ꯃꯅꯤꯡ ꯁꯨꯝꯕꯝ ꯍꯥꯏꯕ ꯑꯣꯏꯔꯃꯥꯅꯦ ꯍꯥꯏ ꯊꯣꯔꯥꯏ ꯃꯆꯥꯁꯤꯗꯤ ꯍꯨꯏꯅꯤꯡ ꯁꯨꯝꯕꯝ ꯍꯥꯏꯌꯨꯅꯦ ꯍꯨꯏ ꯃꯃꯩ ꯁꯨꯝꯕꯝ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯍꯨꯏꯅꯤꯡ ꯁꯨꯝꯕꯝꯗꯗꯤ ꯑꯁ ꯅꯪꯅ ꯍꯥꯏꯕ ꯂꯣꯏ ꯁꯣꯏꯔꯦ ꯑꯩ ꯌꯥꯎꯅ ꯇꯣꯅꯤ ꯀꯧꯕꯗꯤ ꯂꯩꯇꯦ ꯈꯔ ꯆꯠꯂꯒ ꯍꯪꯉꯨ ꯏꯕꯦꯝꯃ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ ꯃꯥꯃꯥ ꯑꯩꯗꯣ ꯈꯪꯗꯕꯒꯤ ꯁꯨꯝ ꯍꯥꯏꯈꯤꯕꯅꯦꯕ ꯍꯣꯏ ꯈꯔ ꯆꯠꯂꯒ ꯑꯃꯨꯛ ꯍꯪꯉꯒꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯤ ꯃꯊꯣꯡ ꯀꯌꯥ ꯍꯨꯛꯇꯦꯅꯦꯁꯦ ꯏꯄꯨ ꯑꯃꯨꯛ ꯍꯥꯏ ꯃꯥꯃ ꯑꯃꯨꯛ ꯍꯥꯏ ꯁꯦ ꯍꯨꯏ ꯃꯃꯩ ꯁꯨꯝꯕꯝ ꯀꯥꯏꯅ ꯌꯨꯝꯅꯥꯛ ꯐꯥꯎꯕ ꯈꯪꯉꯦ ꯅꯨꯄꯥ ꯍꯪꯉꯤꯅꯦ ꯊꯣꯔꯥꯏ ꯃꯆꯥꯁꯤꯡꯁꯤꯗꯤ ꯑꯁ ꯇꯧꯔꯗꯧꯅꯦ ꯊꯣꯡꯒꯥꯟꯗ ꯂꯩꯕ ꯗꯨꯀꯥꯟꯅꯤ ꯍꯥꯏꯗꯅ ꯐꯨꯔꯤꯠꯁꯨ ꯂꯤꯠꯇꯕꯤꯗ ꯐꯤ ꯆꯤꯡꯈꯠꯂꯒ ꯊꯣꯛꯂꯛꯄꯅꯤ ꯁꯔꯞꯁꯦ ꯑꯃꯨꯛ ꯌꯥꯎꯔꯝꯗ꯭ꯔꯦꯕ ꯑꯩꯕꯨ ꯊꯥꯅ ꯑꯃꯨꯛ ꯆꯠꯂꯨꯒꯗ꯭ꯔꯣ ꯁꯤꯕꯣ ꯑꯣꯟꯊꯣꯛꯅ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯈ꯭ꯔꯦ ꯏꯅꯝꯃ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯁ꯭ꯋꯥꯏꯗ ꯇꯣꯅꯤ ꯀꯧꯕ ꯃꯤꯒ ꯈꯪꯕꯤꯕ꯭ꯔꯣ ꯃꯣꯏꯒꯤ ꯌꯨꯝꯅꯥꯛꯇꯣ ꯍꯨꯏꯅꯤꯡ ꯁꯨꯝꯕꯝ ꯑꯣꯏꯕꯅꯦ ꯁ꯭ꯋꯥꯏꯗ ꯇꯣꯅꯤ ꯀꯧꯕꯗꯤ ꯂꯩꯇꯦꯕ ꯏꯕꯦꯝꯃ ꯑꯗꯨꯒꯅꯦ ꯍꯨꯏꯅꯤꯡ ꯁꯨꯝꯕꯝꯁꯨ ꯇꯥꯗꯦ ꯁ꯭ꯋꯥꯏꯗꯗꯤ ꯅꯣꯡꯃꯥꯏꯊꯦꯝꯒ ꯅꯤꯡꯉꯣꯝꯕꯝꯒ ꯅꯝꯅ ꯇꯥꯏꯌꯦ ꯅꯪꯅ ꯊꯤꯔꯤꯕ ꯃꯤꯗꯨꯕꯨ ꯀꯔꯤ ꯂꯝꯗꯒꯤꯅꯦ ꯍꯥꯏꯒꯦ ꯏꯅꯝꯃ ꯁ꯭ꯋꯥꯏꯗꯒꯤꯅꯦ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝ ꯁ꯭ꯋꯥꯏꯗꯒꯤ ꯑꯣꯏꯗꯣꯏꯅꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝꯗꯕꯨ ꯍꯨꯏꯅꯤꯡ ꯁꯨꯝꯕꯝ ꯇꯥꯕ꯭ꯔꯥꯅꯦ ꯇꯥꯗꯦꯗ ꯏꯕꯦꯝꯃ ꯅꯪꯒꯤꯗꯨꯕꯨ ꯃꯤꯁꯛ ꯑꯣꯟꯅꯔꯝꯗꯧ ꯃꯥꯟꯈ꯭ꯔꯦꯗ 이나마 미도 우라디 칸가드라 폰다 포토 야웨 ꯌꯦꯡꯒꯦꯔ 이나마 우라디 마삭 칸바수 야이 그라이노 ꯌꯦꯡꯒꯦꯅꯦ 이나마 또 아이기 폰다 야우리바 시기 누바스네 ꯌꯦꯡꯉꯣ ꯍꯩꯃꯥ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ 이나마 시기 누바세 ꯈꯪꯕꯤꯕ꯭ꯔꯥ 마세 아이가 강나락바 자히 ꯑꯃ ꯐꯥꯒꯗꯧꯔꯦ ꯑꯗꯣ 마세 ꯀꯔꯝꯕ ꯃꯤꯑꯣꯏꯅꯣꯗꯣ ꯈꯪꯗꯕꯒꯤ ꯑꯩꯁꯨ ꯃꯔꯤ ꯃꯈꯣꯡ ꯊꯤꯗꯣꯛꯎꯒꯦꯅ ꯉꯁꯤꯁꯦ ꯍꯦꯛꯇ ꯂꯥꯛꯑꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯗꯤ ꯖꯥꯠ ꯌꯥꯝ ꯑꯃ ꯇꯥꯔꯕꯅꯤꯅ ꯑꯩꯁꯨ ꯀꯤꯖꯗꯅ ꯃꯔꯤ ꯃꯈꯣꯡ ꯈꯪꯗꯣꯛꯀꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ 이나마 시기 누바세 이나마 우비ꯈ꯭ꯔꯕꯣ 이베마 ꯅꯪ 나라이ꯕ ꯐꯔꯕꯅꯤ 누바시기 ꯃꯃꯤꯡ ꯇꯣꯅꯤ ꯀꯧꯗꯦ ꯃꯩꯔꯥꯕ ꯀꯧꯏ ꯅꯪꯕꯨ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯀꯣꯏꯕꯤꯕꯅꯤ ꯅꯪ ꯍꯥꯟꯅ ꯈꯪꯗꯕ꯭ꯔꯥ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯊꯤꯔꯝꯃꯦ ꯍꯥꯏꯕ ꯅꯪꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯃꯥꯜꯂꯤ ꯅꯪꯅ ꯃꯥꯡꯖꯧꯅꯅ ꯅꯨꯄꯥꯁꯤꯒꯤ ꯃꯔꯤ ꯃꯈꯣꯡ ꯊꯤꯕ ꯂꯩꯁꯦ ꯅꯪ ꯅꯔꯥꯏꯕꯛ ꯌꯥꯝ ꯐꯔꯕꯅꯤ ꯅꯪ ꯑꯁꯤꯡꯕ ꯅꯨꯄꯤꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ 이나마 ꯑꯁꯤꯡꯕꯒꯤꯔꯣ ꯅꯨꯄꯤ ꯊꯤꯔꯦꯕ 마기 ꯃꯃꯤꯡ ꯃꯩꯔꯥꯕ ꯀꯧꯋꯦꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ 이나마 ꯑꯁ ꯂꯣꯏꯔꯦꯗꯅ ꯁꯤꯗꯤ ꯑꯩꯅ ꯈꯜꯂꯦꯕ
ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯒꯨꯝꯁꯤ ꯋꯥꯆꯞꯇ ꯁꯥꯁꯤꯅ ꯑꯗꯨꯝ ꯇꯧ ꯂꯩꯌꯦꯕ ꯀꯌꯥꯗ ꯃꯆꯤꯟ ꯊꯤꯅꯣ ꯌꯦꯡꯉꯨꯅꯦ ꯑꯩ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯗꯣꯔꯤꯗꯕꯁꯦ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯃꯩꯔꯥꯕ ꯀꯧꯕꯅꯤ ꯑꯗꯨꯒ ꯃꯆꯥ ꯑꯅꯤꯁꯨ ꯂꯩꯔꯕꯅꯤ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯑꯃ ꯑꯗꯣ ꯅꯕꯥꯅꯤꯒꯤ ꯃꯔꯤꯗꯤ ꯀꯔꯥ ꯌꯧꯁꯟꯅꯈ꯭ꯔꯦ ꯑꯁꯦꯠꯄ ꯃꯔꯤꯒ ꯂꯩꯅꯕ꯭ꯔꯥ ꯀꯔꯤ ꯃꯆꯥ ꯑꯅꯤꯁꯨ ꯂꯩꯔꯦ ꯍꯥꯏꯕ ꯏꯁ ꯏꯅꯝꯃ ꯑꯗꯨꯒꯨꯝꯕ ꯃꯔꯤꯒ ꯀꯔꯤꯝ ꯂꯩꯇꯦ ꯑꯩ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯉꯛꯇꯣꯔꯤꯗ ꯅꯨꯄꯥꯗꯣ ꯃꯈꯧꯔꯤ ꯃꯦꯜꯂꯒ ꯍꯥꯠꯇꯣꯛꯇꯣꯏꯅꯤ ꯌꯦꯡꯉꯣ ꯑꯩꯅ ꯊꯦꯡꯅꯕ ꯃꯐꯝꯗ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯏꯁ ꯑꯩꯒꯤ ꯐꯥꯔꯁ ꯂꯞꯁꯤꯗꯤ ꯑꯁ ꯁꯦꯀꯦꯟ ꯍꯦꯟ ꯑꯣꯏꯔꯝꯃꯕ ꯑꯁ ꯑꯗꯣꯒ ꯇꯧ ꯌꯥꯔꯣꯏꯗꯣꯔꯤꯗꯀꯣ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯑꯩꯗꯤ ꯃꯤꯅꯝꯕ ꯆꯥꯎꯅ ꯃꯤꯅꯝꯕ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯑꯩ ꯈꯪꯗꯗꯨꯅ ꯇꯧꯕ ꯃꯤꯗꯗꯤ ꯏꯅꯝꯃꯅ ꯀꯩꯁꯨ ꯁꯥꯎꯔꯣꯏ ꯁꯥꯎꯁꯨ ꯁꯥꯎꯗꯦ ꯂꯥꯜꯂꯤꯕꯗꯤ ꯑꯩꯒꯤ ꯅꯨꯄꯥꯅꯤ ꯅꯪꯉꯣꯟꯗ ꯇꯣꯅꯤ ꯀꯧꯋꯦ ꯍꯥꯏꯗꯨꯅ ꯅꯝꯊꯥꯛ ꯇꯧꯔꯤꯕ ꯅꯨꯄꯥꯗꯣ ꯑꯩꯒꯤ ꯅꯨꯄꯥꯅꯤ ꯏꯆꯥ ꯑꯅꯤ ꯂꯩꯔꯦ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯆꯥꯎꯅ ꯃꯤꯅꯝꯕ ꯅꯪꯗꯤ ꯅꯔꯥꯕꯛ ꯌꯥꯝ ꯐꯔꯕꯅꯦ ꯅꯪꯅ ꯃꯥꯡꯖꯧꯅꯅ ꯁꯨꯃꯥꯏꯅ ꯃꯔꯤ ꯃꯈꯣꯡ ꯊꯤꯗꯣꯛꯏꯕꯁꯦ ꯌꯥꯝ ꯐꯔꯦ ꯅꯪ ꯃꯇꯨꯡꯗꯁꯨ ꯆꯦꯛꯁꯜꯂꯣ ꯑꯗꯨꯅ ꯍꯥ 이남아기 누바네 해봐. 아스 이남아 사우는거 아이 따스는 강다보기네봐. 아이는 강함아디 수마이나게 수떡으로모이 이남아 아이곤다 사우는거 그이도브이 사우드노 강다바 미다디 이남아나 그이수 사우데 낭수 탱크라니 염다 한나바 떠오로 아도 낭이 밍데 그이가위 까레와이데기노 하이람모 이남아 아이기 밍 베비가위 아이세 니놈 사진다기네 파레 낭수 한나바 떠오로 탱크라니 마뚱 마나우디 시군바 파타바 미시가 아무 하나 파우 펑나가노 레사비디 레사비 오이나 레이가다바니 한나바 떠오로 탱크라니 호이 이놈아 ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯆꯥꯎꯅ ꯃꯤꯅꯝꯕ ꯑꯩꯅꯗꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩ ꯅꯨꯡꯁꯤꯔꯕ ꯏꯃꯥ ꯏꯄꯥ ꯊꯥꯗꯣꯛꯇꯨꯅ ꯅꯪꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯅꯪꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯅꯪꯒꯤ ꯅꯐꯝꯗꯁꯨ ꯑꯣꯏꯗꯕ ꯑꯃꯠꯇ ꯉꯥꯡꯗ꯭ꯔꯤ ꯑꯣꯏꯗꯕ ꯂꯤꯆꯠ ꯑꯃꯠꯇ ꯆꯠꯇ꯭ꯔꯤ ꯑꯗꯨꯒ ꯅꯪꯅ ꯅꯆꯥ ꯑꯅꯤ ꯂꯩꯔꯕ ꯐꯥꯎꯕꯗ ꯇꯨꯀꯠꯆꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯂꯤꯆꯠ ꯆꯠꯂꯕꯀꯣ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯥꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯌꯦꯡꯕ ꯉꯝꯃꯛꯑꯕ ꯑꯇꯣꯞꯄ ꯅꯨꯄꯤꯒꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯃꯛꯑꯕ ꯅꯪꯗꯤ ꯁꯥꯅꯤ ꯁꯥꯒꯨꯝꯕꯅꯤ ꯉꯁꯤꯗꯤ ꯅꯪ ꯁꯤꯔꯒꯁꯦ ꯑꯩ ꯁꯤꯔꯒꯁꯦ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯥꯏ ꯅꯪꯗꯤ ꯁꯤꯗ ꯅꯨꯡꯉꯥꯏꯅꯒ ꯐꯝꯇꯣꯛꯑ ꯂꯩꯊꯣꯛꯏꯅꯤꯅꯦ ꯆꯥꯛꯀ ꯊꯣꯡꯉꯔꯣꯏꯗ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯕꯅꯤ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯀꯩꯗꯧꯔꯒꯦ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯁꯤꯕꯣ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯅꯪꯕꯣ ꯀꯩꯗꯧꯔꯒꯦꯕ ꯀꯩꯁꯨꯝ ꯇꯧꯗꯦ ꯆꯨꯝꯅ ꯁꯨꯝ ꯐꯝꯃꯝꯕꯅꯦ ꯇꯥꯃꯣ ꯑꯊꯨꯝꯕꯗꯕꯨ ꯄꯥꯝꯖꯕ ꯀꯛꯆꯦꯡꯅ ꯒꯨꯂꯥ ꯀꯧꯇꯥꯒꯤ ꯒꯨꯂꯥ ꯃꯍꯤꯗꯨꯗ ꯏꯔꯥꯛꯅꯔꯒ ꯁꯤꯕꯗꯣ ꯇꯥꯃꯣ ꯅꯪ ꯎꯔꯕ ꯑꯊꯨꯝꯕꯗꯕꯨ ꯄꯥꯝꯕ ꯀꯛꯆꯦꯡꯗꯣ ꯄꯥꯝꯖꯕ ꯃꯐꯝꯗ ꯊꯋꯥꯏ ꯊꯥꯈꯤꯕꯅꯤ ꯀꯩꯗꯧꯔꯒꯦ ꯃꯦ ꯎꯔꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯊꯥꯏꯅ ꯑꯩꯈꯣꯏ ꯏꯆꯦ ꯍꯣꯏꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯄꯗ ꯒꯨꯂꯥ ꯀꯧꯇꯥ ꯍꯥꯡꯇꯣꯛꯑ ꯆꯥꯗ꯭ꯔꯣ ꯑꯗꯨ ꯒꯨꯂꯥ ꯃꯍꯤꯗꯣ ꯆꯥꯕ ꯉꯝꯗꯕꯅꯤꯅ ꯂꯦꯝꯃꯦ ꯅꯣꯡꯉꯥꯜꯂꯛꯄꯗ ꯀꯛꯆꯤꯡ ꯃꯌꯥꯝ ꯇꯥꯎ ꯂꯦꯝꯃꯦ ꯑꯗꯨ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯀꯩꯁꯨꯝ ꯇꯧꯗꯦ ꯄꯥꯝꯖꯕ ꯃꯐꯝꯗ ꯊꯋꯥꯏ ꯊꯥꯈꯤꯕꯗꯣ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯥ ꯁꯨꯝ ꯈꯜꯂꯤꯕ ꯑꯁ ꯀꯩꯗꯧꯔꯒꯦ ꯃꯦ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯍꯥꯏꯕ ꯅꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯀꯩꯗꯧꯔꯒꯦꯕ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯍꯥꯏꯕꯅꯦ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕꯒꯤꯅꯦ ꯑꯩꯅ ꯍꯪꯉꯤꯁꯦ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯅꯥꯕ ꯌꯥꯕ꯭ꯔꯣ ꯗꯣꯛꯇꯔꯗ ꯆꯠꯂꯒ ꯂꯥꯏꯌꯦꯡꯊꯣꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯥ ꯑꯩꯅ ꯍꯥꯏꯁꯦ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯃꯅꯨꯡ ꯃꯄꯥꯟ ꯅꯥꯏꯕ ꯁꯛꯂꯣꯟꯗꯣ ꯑꯩ ꯌꯦꯡꯕ ꯄꯥꯝꯗꯦ ꯅꯪꯒꯤ ꯈꯣꯏꯍꯤ ꯇꯩꯕ ꯋꯥꯍꯩꯁꯤꯡꯗꯣ ꯑꯩꯒꯤ ꯏꯐꯝꯗ ꯍꯥꯏꯕꯤꯔꯅꯨ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯑꯩ ꯉꯁꯤꯗꯤ ꯈꯪꯉꯦ ꯊꯩꯕꯤ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯑꯩꯕꯨ ꯅꯪꯒꯤ ꯅꯐꯝꯗ ꯀꯔꯤ ꯍꯥꯏꯈ꯭ꯔꯒꯦꯕ ꯑꯁ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯁꯦ
ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦꯕ ꯅꯪꯅ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯅꯪꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯍꯤꯡꯉꯤꯁꯦ ꯅꯪꯒꯤꯗꯃꯛꯇꯅꯤ ꯁꯦ ꯍꯥꯏꯌꯣꯕ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯀꯩꯅꯣꯕ ꯁꯦꯡꯅ ꯍꯥꯏꯌꯣ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯁꯥꯕ ꯋꯥꯉꯥꯡꯗꯣ ꯑꯩꯒꯤ ꯏꯐꯝꯗ ꯇꯧꯔꯅꯨ ꯅꯪꯒꯤ ꯋꯥꯍꯩ ꯄꯨꯝꯅꯃꯛ ꯇꯥꯠꯅꯦ ꯇꯥꯠ ꯅꯪꯁꯦ ꯌꯥꯝ ꯊꯥꯖꯔꯨꯕꯅꯦ ꯑꯗꯨꯕꯨ ꯅꯪꯗꯤ ꯃꯅꯨꯡ ꯃꯄꯥꯟ ꯅꯥꯏꯕ ꯁꯛꯂꯣꯟ ꯌꯥꯝꯕ ꯃꯤꯁꯛꯅꯤ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯊꯥꯖꯔꯨꯕ ꯉꯁꯤꯗꯤ ꯑꯔꯦꯝꯕ ꯇꯥꯔꯦ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯦ ꯅꯪꯁꯦ ꯑꯩꯒꯤꯗꯤ ꯏꯁꯣꯔꯃꯛꯅꯤ ꯈꯟꯖꯔꯨꯕꯅꯦ ꯑꯗꯨꯕꯨ ꯅꯪꯗꯤ ꯁꯛꯂꯣꯟ ꯂꯧꯕ ꯌꯥꯝꯅ ꯍꯩꯈ꯭ꯔꯦ ꯁꯛꯂꯣꯟ ꯃꯈꯜ ꯃꯈꯜ ꯂꯧꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯄꯦꯜꯍꯜꯂꯤ ꯌꯥꯝ ꯍꯩꯈ꯭ꯔꯦ ꯑꯗꯨ ꯌꯥꯝꯅ ꯍꯩꯕ ꯉꯁꯤꯗꯤ ꯈꯪꯉꯤ ꯅꯪꯒꯤ ꯇꯥꯠ ꯄꯨꯝꯅꯃꯛ ꯀꯩꯅꯣꯃꯦ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯉꯥꯛꯇ ꯉꯥꯡꯉꯤꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦꯕ ꯀꯩ ꯂꯥꯟꯕ ꯊꯕꯛ ꯇꯧꯈ꯭ꯔꯒꯦ ꯍꯥꯏꯕꯅꯤꯗ ꯍꯥꯏꯌꯣ ꯁꯦꯡꯅ ꯍꯥꯏꯌꯣ ꯂꯤꯂꯣꯡ ꯆꯥꯖꯤꯡꯗꯒꯤ ꯕꯦꯕꯤ ꯍꯥꯏꯔꯤꯁꯦ ꯀꯅꯥꯅꯣ ꯁꯦꯡꯅ ꯍꯥꯏꯌꯣ ꯀꯅꯥꯅꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯩꯅꯣꯅꯦ ꯑꯗꯨꯒꯤ ꯑꯉꯥꯡꯗꯨꯗꯤ ꯈꯪꯗ꯭ꯔꯣ ꯑꯩꯈꯣই ꯏꯃꯥꯟꯅꯕ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯖꯦꯝꯁꯅ ꯑꯃ ꯂꯩꯕꯗꯣ ꯃꯣꯏꯒꯤ ꯀꯩꯅꯣ ꯃꯆꯟꯅꯨꯄꯤ ꯊꯣꯛꯄꯁꯤꯡꯅꯦꯕ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤꯗ ꯑꯗꯨꯛ ꯌꯥꯝꯅ ꯁꯛꯂꯣꯟ ꯂꯧꯕ ꯍꯩꯕ ꯍꯧꯖꯤꯛꯁꯨ ꯅꯪ ꯃꯥꯏꯈꯨꯝ ꯎꯞꯇꯨꯅ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯂꯤ ꯅꯠꯇ꯭ꯔꯥ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯦ ꯆꯍꯤ ꯐꯥꯒꯗꯧꯔꯦ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯄꯥꯈꯪ ꯁꯥꯗꯨꯅ ꯑꯉꯥꯡ ꯂꯩꯁꯥꯕꯤꯗꯨꯗ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯀꯣꯏꯔꯤ ꯅꯠꯇ꯭ꯔꯣ ꯍꯥꯏ ꯇꯥꯅꯤꯡꯗꯦ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯅꯨ ꯐꯥꯒꯤ ꯐꯔꯥꯡ ꯑꯣꯏꯅ ꯐꯥꯒꯤ ꯇꯧꯅꯕꯁꯤꯗ ꯑꯋꯣꯏꯕ ꯑꯣꯏꯅ ꯈꯜꯂꯗꯅ ꯅꯠꯇꯦ ꯅꯨꯄꯤ ꯊꯤꯔꯕ ꯑꯩꯅ ꯃꯤ ꯑꯉꯥꯡ ꯂꯩꯁꯥꯕꯤꯗꯨꯗ ꯀꯩꯗꯧꯔꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯋꯥꯊꯤ ꯋꯥꯔꯦꯝ ꯐꯥꯒꯤ ꯐꯔꯥꯡ ꯇꯧꯅꯕꯅꯤ ꯀꯩꯗꯧꯔꯒꯦꯗꯨꯕꯣ ꯆꯍꯤ ꯑꯃ ꯐꯥꯔꯛꯇꯧꯔꯕ ꯃꯔꯤꯁꯤꯕꯨ ꯐꯥꯒꯤ ꯐꯔꯥꯡꯂꯣ ꯃꯁꯤꯕꯨ ꯐꯥꯒꯤ ꯐꯔꯥꯡꯅꯤ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯇꯥꯃꯣ ꯑꯗꯨꯛ ꯆꯥꯎꯅ ꯃꯤꯅꯝꯕ ꯑꯩꯅ ꯇꯥꯃꯣꯒꯤ ꯃꯐꯝꯗ ꯉꯁꯤ ꯐꯥꯎꯕ ꯀꯔꯤ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯈ꯭ꯔꯒꯦ ꯇꯥꯃꯣꯅ ꯑꯩꯒꯤ ꯏꯐꯝꯗ ꯑꯁꯨꯛ ꯆꯥꯎꯅ ꯃꯤꯅꯝꯃꯤꯁꯤꯕꯣ ꯍꯣꯏ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯉꯥꯏꯍꯥꯛ ꯐꯥꯒꯤ ꯐꯔꯥꯡ ꯇꯧꯅꯕꯅꯦ ꯌꯥꯝꯅꯅꯦ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯈꯟꯒꯅꯨ ꯋꯥꯁꯦ ꯃꯅꯥ ꯑꯃꯅꯤ ꯅꯥꯏꯔꯛꯀꯅꯨ ꯈꯪꯉꯕ ꯀꯔꯤꯒꯨꯝꯕ ꯃꯅꯥ ꯑꯃꯅꯤ ꯅꯥꯏꯔꯗꯤꯅꯦ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯩꯅ ꯀꯔꯤ ꯀꯥꯝꯕ ꯊꯕꯛ ꯇꯧꯈ꯭ꯔꯒꯦ ꯉꯥꯏꯍꯥꯛ ꯁꯨꯝ ꯐꯥꯒꯤ ꯐꯔꯥꯡ ꯇꯧꯅꯕꯗꯤ ꯀꯩ ꯀꯥꯏꯔꯒꯦ ꯁꯤꯕꯣ ꯇꯥꯃꯣ ꯅꯨꯄꯥ ꯈꯨꯗꯤꯡꯗ ꯇꯩꯁꯟꯅꯒꯅꯣ ꯅꯪꯅ ꯐꯠꯇꯕ ꯂꯤꯆꯠ ꯆꯠꯂꯒ ꯅꯨꯄꯥ ꯈꯨꯗꯤꯡꯁꯨ ꯂꯣꯏꯅꯃꯛ ꯇꯧꯔꯝꯒꯅꯤ ꯁꯤꯔꯣ ꯑꯗꯨꯛ ꯇꯨꯀꯠꯆꯕ ꯇꯥꯃꯣꯗ ꯆꯦꯜꯂꯤꯕ ꯋꯥꯈꯜꯗꯨꯗꯤ ꯁꯥꯅꯦ ꯁꯥꯒꯤ ꯋꯥꯈꯜꯅꯦ ꯃꯁꯥꯒꯤ ꯅꯨꯄꯤ ꯑꯃ ꯂꯩꯅ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯕ ꯇꯥꯃꯣꯗꯤꯅꯦ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯅꯆꯤꯟꯗꯣ ꯌꯥꯝ ꯈꯨꯝꯕꯤꯗꯣ ꯀꯩꯒꯤꯅꯣ ꯅꯪ ꯍꯥꯠꯇꯣꯛꯎꯔ ꯅꯪ ꯎꯁꯤꯠꯇꯕ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕ ꯌꯥꯕ ꯃꯤꯔꯣꯏꯁꯦ ꯀꯣꯏꯅꯤꯡꯗ꯭ꯔ ꯇꯣꯛꯀꯅꯤ ꯅꯪꯒꯤ ꯅꯊꯧꯔꯣ ꯌꯨꯝꯁꯦ ꯑꯩꯒꯤ ꯌꯨꯝꯅꯦ ꯅꯪ ꯂꯩꯅꯤꯡꯗ꯭ꯔꯗꯤ ꯆꯠꯈꯤꯕ ꯌꯥꯅꯤ ꯌꯨꯝ ꯄꯥꯜꯂꯕ ꯅꯪꯗꯤꯅꯦ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯑꯗꯨꯈꯛ ꯅꯪꯒꯤ ꯅꯨꯄꯤꯗ ꯈꯟꯒꯗꯕ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯁꯤꯅ ꯏꯆꯦꯅꯤ ꯏꯆꯟꯅꯤ ꯏꯃꯥꯅꯤ ꯈꯟꯒꯗꯕ ꯑꯗꯨ khăn ngầm dra na tro ai ni yum si dagi chatti gaida tamo hana halam batare dana ai sirasi nang sirgasi ayo thado ayo ma ai sire kana lege ai bom ta kan biyo as in ponglup lupe nasagi pukning wakal bu phajin ba ngam daba sagi wakal jen ba nangdi sikhi banasu hena phare leiri ba nupi sing se sana pona de nangi nupi du khak nangi nupi ne khan ngam daba nangdi hing ba ki khanatre ai isan ikong thong na police ta changjagani nangi aroi ba miku ngahak leiraga la ani thong se lonsilamaki ai bu warogana ayo ma toibi ai la le ai bom ta kan bi toibi hai kapugle kai dore adu kana chilai dia hai kana na tanare non he nati yum mai tak pag yaw bro
ꯀꯔꯤꯅꯣ ꯃꯤ ꯑꯗꯨꯛ ꯀꯟꯅ ꯆꯦꯜꯂꯛꯏꯗꯨꯕꯣ? ꯇꯨꯁꯟꯅꯤꯅꯦ ꯅꯪꯕꯣ? ꯃꯣꯏꯄꯥꯎ ꯃꯣꯏꯄꯥꯎ ꯃꯣꯏꯄꯥꯎꯁꯦ ꯍꯥꯏ ꯀꯕꯣꯛꯂꯩ, ꯍꯥꯎ ꯈꯨꯝꯗ꯭ꯔꯁꯨ ꯑꯗꯨꯝ ꯍꯥꯏꯔꯧꯅꯦ ꯇꯥꯏꯅꯦ. ꯀꯩꯗꯧꯔꯒꯦꯕ? ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ? ꯃꯣꯏꯄꯥꯎ ꯑꯩꯈꯣꯏ ꯌꯨꯝꯊꯪꯅꯕꯒꯤ ꯃꯩꯔꯥꯕꯗꯣ ꯂꯩꯇ꯭ꯔꯦꯌꯦ. ꯃꯥꯒꯤ ꯅꯨꯄꯤꯅꯅꯦ ꯃꯥꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯄꯥꯔꯠꯇꯣ ꯀꯛꯊꯠꯂꯝꯃꯦꯌꯦ. ꯅꯨꯄꯤ ꯀꯣꯏꯔꯝꯕꯒꯤꯅꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ. ꯑꯁ ꯂꯝꯗꯟꯅꯗꯅꯕ ꯇꯧꯔꯤꯅꯦꯅ ꯍꯧꯖꯤꯛ ꯄꯨꯂꯤꯁꯇ ꯆꯪꯖꯈ꯭ꯔꯦꯌꯦ. ꯃꯁꯥꯅ ꯈꯪꯅ. ꯑꯁ ꯃꯣꯏꯄꯥꯎ. ꯍꯥ? ꯀꯔꯤ? ꯅꯨꯄꯤ ꯀꯣꯏꯔꯝꯕꯒꯤꯅꯦꯅ ꯃꯥꯒꯤ ꯅꯨꯄꯤꯅ? ꯏꯁ! ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ. ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯤ ꯖꯥꯠ-ꯖꯥꯠꯅꯤꯅꯦ. 이씨. ꯃꯣꯏꯄꯥꯎ ꯑꯃꯔꯣꯝꯗꯗꯤꯅꯦ ꯐꯔꯕꯅꯦ. ꯃꯆꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯋꯥꯔꯛꯄ ꯉꯝꯗꯕ ꯅꯨꯄꯥꯁꯤꯡꯁꯦ ꯑꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯃꯣꯏꯄꯥꯎ. ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ. ꯀꯕꯣꯛꯂꯩ, ꯑꯩ ꯉꯁꯤꯗꯒꯤ ꯑꯩ ꯂꯥꯏꯅꯤꯡꯉꯅꯤ. ꯑꯩ ꯂꯥꯏꯅꯤꯡꯉꯒꯦꯕ. ꯑꯩꯅꯦ ꯁꯥ ꯌꯦꯟ ꯉꯥꯅꯨ ꯑꯃꯠꯇ ꯆꯥꯔꯔꯣꯏ. ꯑꯩ ꯂꯥꯏꯅꯤꯡꯉꯒꯦ. ꯀꯕꯣꯛꯂꯩ, ꯑꯩ ꯇꯥꯊꯣꯠꯀꯤ ꯍꯣꯇꯦꯜꯗꯨꯁꯨꯅꯦ ꯆꯠꯂꯔꯣꯏ. ꯃꯥꯒꯤ ꯇꯟꯗꯨꯁꯨ ꯆꯥꯔꯔꯣꯏ. ꯑꯩ ꯂꯥꯏꯅꯤꯡꯒꯗꯕꯅꯤ. ꯑꯩ ꯂꯥꯏꯅꯤꯡꯉꯕꯅꯤꯀꯣ. ꯑꯩ ꯂꯥꯏꯅꯤꯡꯉꯦ. ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ. ꯃꯌꯥꯝ, ꯑꯩ ꯒꯧꯔ ꯙꯔꯃ ꯆꯠꯂꯨꯔꯦ. ꯑꯍꯜ ꯌꯥꯝ ꯑꯣꯏꯅ. ꯁꯥꯎ ꯌꯥꯗꯦ ꯃꯌꯥꯝ. ꯉꯥꯛꯄꯤꯒꯅꯤ. ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ. ꯍꯔꯦ 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 ꯍꯔꯦ. ꯍꯩꯃꯥ ꯃꯣꯏꯄꯥꯎ, ꯂꯥꯏꯅꯤꯡꯕꯗ ꯇꯥꯊꯣꯠꯀꯤ ꯍꯣꯇꯦꯜꯁꯨ ꯆꯪꯉꯔꯣꯏꯗꯕ꯭ꯔꯣ? ꯃꯣꯏꯄꯥꯎ ꯐꯔꯦꯗ. ꯑꯗꯨꯃꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯍꯥꯏꯔꯤꯕꯅꯤꯅꯦ. ꯐꯔꯦ ꯐꯔꯦ. ꯂꯥꯏꯅꯤꯡꯉꯣꯀꯣ. ꯑꯍꯜ ꯑꯃ ꯑꯣꯏꯅꯅꯦ ꯂꯥꯏ ꯇꯤꯟꯅꯤꯡꯉꯣ. ꯇꯥꯊꯣꯠꯀꯤ ꯍꯣꯇꯦꯜꯗ ꯆꯪꯉꯝꯃꯗꯤ ꯃꯣꯏꯄꯥꯎ ꯈꯪꯉꯦꯗꯅ ꯇꯥꯔꯤꯕ ꯄꯥꯎꯁꯦ. ꯒ꯭ꯌꯥꯟ ꯇꯥꯎ. ꯇꯥꯅꯤꯡꯗꯦ ꯍꯦ. ꯇꯨꯀꯠꯆꯩꯍꯦ. ꯃꯤ ꯑꯩ ꯂꯥꯏꯅꯤꯡꯉꯕꯅꯤ ꯉꯁꯤꯗꯒꯤ. ꯑꯗꯨꯒꯨꯝꯕ ꯄꯜꯂꯛꯑꯅꯨ. ꯇꯥꯅꯤꯡꯗ꯭ꯔꯦꯕ. हरे कृष्णा हरे कृष्णा हरे 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 हरे